ꯅꯨꯡꯁꯤꯕꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯃꯩꯇꯦꯡ ꯀꯨꯟꯖꯤꯁꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯔꯛꯀꯤ ꯄꯥꯎ ꯃꯤꯌꯥꯝꯅ ꯄꯤꯖꯔꯤ ꯀꯛꯆꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯑꯣꯜ ꯈꯥ ꯀꯪꯂꯩ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯖꯥ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯂꯩꯔꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯇꯥꯡ 23 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯥꯕꯤꯔꯛꯇ꯭ꯔꯕꯗꯤ ꯀ꯭ꯂꯥꯁ ꯕꯣꯏꯀꯣꯠ ꯇꯧꯕ ꯌꯥꯎꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯇꯥꯡ 19ꯗꯒꯤ ꯆꯪꯁꯤꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯀꯃꯔꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯀ꯭ꯂꯥꯁ 11 ꯇꯝꯂꯤꯕꯤ ꯁꯂꯥꯝ ꯁꯣꯅꯤꯌꯥ ꯀꯧꯕꯤ ꯃꯍꯩꯔꯣꯏ ꯑꯃꯅ ꯐꯣꯡꯗꯣꯛꯄꯗ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯈꯥ ꯃꯥꯏꯀꯩꯗ ꯃꯍꯩꯔꯣꯏ 1,000 ꯇꯝꯗꯨꯅ ꯑꯐꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯄꯨꯊꯣꯛꯂꯤꯕ ꯁ꯭ꯀꯨल ꯑꯁꯤꯗ ꯃꯤꯡ ꯆꯟꯗꯨꯅ ꯑꯐꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯀꯌꯥ ꯇꯥꯟꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯣꯖꯥ ꯀꯌꯥꯒꯤ ꯑꯋꯥꯠꯄ ꯂꯩꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯃꯄꯨꯡ ꯐꯥꯅ ꯇꯝꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯛꯁꯨꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ KSH ꯅꯦꯁꯅꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯉꯥꯛꯅ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯃꯤꯁꯟ ꯆꯠꯊꯔꯕꯁꯨ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜ ꯀꯌꯥ ꯁꯤꯊꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯈꯥ ꯃꯥꯏꯀꯩꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯌꯦꯡꯁꯤꯟꯕ ꯆꯠꯄꯗ ꯁ꯭ꯀꯨꯜ ꯑꯁꯤ ꯃꯍꯩꯔꯣꯏ ꯌꯥꯝꯅ ꯂꯩꯔꯕꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯣꯖꯥ ꯋꯥꯠꯄꯒꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯐꯤꯖꯤꯛꯁ, ꯍꯤꯁꯇ꯭ꯔꯤ, ꯏꯖꯨꯀꯦꯁꯟ, ꯏꯀꯣꯅꯣꯃꯤꯛꯁ ꯑꯃꯗꯤ ꯏꯪꯂꯤꯁꯀꯤ ꯑꯣꯖꯥꯁꯤꯡ ꯋꯥꯠꯂꯝꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯆꯦ ꯆꯥꯡ ꯄꯤꯁꯤꯟꯗꯨꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯤꯡꯗꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗꯁꯨ ꯁ꯭ꯀꯨꯜ ꯑꯁꯤꯕꯨ ꯂꯨ ꯅꯥꯟꯅ ꯊꯝꯗꯨꯅ ꯑꯐꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯃ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯗꯧꯔꯤꯕ ꯁ꯭ꯋꯤꯄꯔ ꯑꯃꯗꯤ ꯃꯥꯂꯤꯒꯤ ꯑꯋꯥꯠꯄꯁꯨ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯂꯦꯕꯣꯔꯦꯇꯔꯤ ꯑꯃꯁꯨꯡ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤ ꯃꯇꯝꯒ ꯆꯨꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯂꯦꯕꯣꯔꯦꯇꯔꯤ ꯍꯥꯏꯕꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯒ꯭ꯌꯥꯟ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯃꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯃꯗꯤ ꯅꯩꯅꯕꯒꯤ ꯍꯩꯅꯕꯤ ꯁꯦꯝꯒꯠ ꯁꯥꯒꯠꯀꯗꯧꯔꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯗꯁꯨ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯍꯟꯗꯛ ꯀꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯀꯃꯔꯁ ꯁ꯭ꯇ꯭ꯔꯤꯝꯒꯤ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯅꯥꯎꯔꯦꯝ ꯑꯥꯏꯅꯥ ꯗꯦꯕꯤꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯃꯀꯣꯛ ꯑꯣꯏꯔꯛꯇꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯃꯥꯏ ꯉꯥꯛꯈꯤꯕꯅꯤ꯫ ꯑꯣꯖꯥ ꯋꯥꯠꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯀ꯭ꯂꯥꯁꯁꯤꯡ ꯃꯣꯏꯅ ꯂꯧꯅꯤꯡꯕ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯀ꯭ꯂꯥꯁ ꯃꯣꯏ ꯐꯖꯅ ꯐꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯇꯥꯡ 23 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯠꯂꯤꯕ ꯑꯣꯖꯥꯁꯤꯡꯁꯤꯕꯨ ꯊꯥꯕꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯇꯥꯡ 28ꯗꯒꯤ ꯀꯛꯆꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯤꯡꯗ ꯑꯣꯜ ꯈꯥ ꯀꯪꯂꯩ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯛꯁꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯊꯨꯡꯗ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ LPG ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔꯁꯤꯡꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯔꯣꯏꯗꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯗꯤꯃꯥꯟꯁꯤꯡ ꯇꯧꯔꯛꯄꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔꯁꯤꯡꯅ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯝ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁꯠ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯑꯃꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯣꯀ꯭ꯔꯝ ꯕꯨꯗꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯔꯤꯕ LPG ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔꯁꯤꯡꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯔꯣꯏꯗꯕ ꯗꯤꯃꯥꯟ ꯀꯌꯥ ꯇꯧꯔꯛꯂꯤꯕꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯉꯝꯕ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏꯗ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯑꯁꯤꯅ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔꯁꯤꯡꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯔꯣꯏꯗꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯒꯠꯄꯤꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯆꯤꯊꯗꯅ ꯑꯉꯝꯕ ꯊꯥꯛꯇ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯄꯤꯛ ꯑꯄꯤꯛꯄ ꯗꯤꯃꯥꯟ ꯀꯌꯥ ꯇꯧꯔꯛꯄ ꯑꯁꯤꯅ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔꯁꯤꯡꯗꯗꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯑꯋꯥꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ LPG ꯒ꯭ꯌꯥꯁ ꯐꯪꯗꯕꯒꯤ ꯃꯤꯌꯥꯝꯅ ꯋꯥꯅꯔꯤꯕ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯀꯗꯕ LPG ꯒ꯭ꯌꯥꯁ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯃꯇꯝ ꯆꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯗꯕ ꯑꯃꯗꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯩꯕꯗꯒꯤ ꯃꯤꯌꯥꯝꯗ ꯃꯇꯝ ꯆꯥꯅ ꯒ꯭ꯌꯥꯁ ꯄꯤꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯉꯝꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯌꯥꯝꯅ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯔꯤꯕ ꯈꯣꯠꯅꯔꯤꯕ ꯃꯌꯥꯝ ꯑꯃ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯣꯏꯗꯧꯕ ꯃꯇꯦꯡ ꯅꯤꯔꯛꯄ ꯍꯥꯏꯇꯥꯔꯦ꯫ ꯃꯁꯤꯒꯨꯝꯕ ꯃꯇꯦꯡ ꯅꯤꯔꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯉꯝꯕꯗꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯖꯩ꯫ ꯑꯗꯨꯗꯒꯤ ꯁꯤꯗ ꯂꯤꯃꯤꯠ ꯍꯥꯏꯕꯗꯤ ꯁꯤ ꯇꯧꯗ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏꯅ ꯍꯥꯏꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯄꯤꯕꯗꯤ ꯉꯝꯗꯕ ꯃꯗꯨꯝꯕ ꯑꯋꯥꯕ ꯃꯌꯥꯝ ꯂꯩꯕꯁꯤꯗꯩ ꯉꯁꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁꯠꯁꯦ ꯐꯝꯖꯕꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5:10 ꯇꯥꯕꯗ KP ꯀꯣꯂꯦꯖ ꯍꯤꯌꯥꯡꯊꯥꯡꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯗꯥꯛꯇꯔ ꯋꯥꯍꯦꯡꯕꯝ
Nimagi yumda sakangdaba miyuisingna bom thamjilambabu yaningdaba phongdoktuna Larenjam apunba maila paibi Larenjam Khul Committee amadi Larenjam Khul da leiriba club mari Young Social Makers Club Nongchuk Imphal Seba Club Student Cultural Organization Larenjam Sabal United Youth Club na punna khusamna sindina ngasi Larenjam Awang Lekai Ward number 1 da wakat impam kre wakat impam aduda yumlakta bom thambiganu nupi angangda akki khang tawhanbiganu Prajada Kihalaga Paisa Kaibiganu government na atubada Santipur u hain thaba plekasing sizinaki wakan pamaduga mailena Larenjam upon Bamaya Paibi Secretary Samong Kunjalemina Fongdokibada Yum Aduki Matik Kungna Taba Mahamasda Bom Tamzinba Aki Kang Nanghanbasi Larenjam Kungangi Praja Miam Haksina Lawi Asigumna Taudoasi Matungda Muhana Tohan Bigano Haiki Sumaina yamna atatai oiba thabakta haibadi mina yamna lanna leiba jaga oiragadi kaidaba mina giri inana leiba jaga ji sumaina bom top thamjandana khochandana tawba thabaksi matungda amhona tawbiganu haidana miyamgi damakta seba tawbiriba khoigi isa inausing haibadi manipur iraibaki damakta thawai katlage haidana thokpiriba isa singi mafamda aikhoi lanjam khunggangi oiba maigeidagi masingba thabak ganu haidana akhoi haijari Masi yam yaning jadi aku yam piende aki akhang nang hanbiganu matungda amhona tawbiganu haidana khoisa singi mafamda haijari National Institute of Technology Manipur gi FLUS Manipur Project Team Department of Civil Engineering amadi Manipur ki Water Resources Department ki State Project Monitoring Unit SPMU National Hydrology Project NHP anina Kusamnana Sindna Flood Forecasting and Mitigation in Manipur gi matangda nini pangthokadaba workshop kam training asi hawdokre lampet pata leba Water Resources Department ki training hall da pangthokiba workshop kam training hawdokpagi tharam adu NIT Manipur gi Director DBLN Somaya Julu Water Resources Department ki Chief Engineer Remay Alimaina Jingba Muykyana Thobi Mithung Nen Singoina Saruyaki Program adu hawdokpaga mailena Chief Engineer Remay Alimaina Fongdokibada Tharamadu Lamdamasida Ising Ichak Thokadawri haibasi Mangjongna Khangdokpa ngamnaba system ama thamba ngamnabagi wakalonda pangthokpani system asina ichak thokpadagi kanhauba ngambatan natna miyoi kiyada kanaba piba ngamgani system adu weather satellite observation numeral weather prediction hydrological modeling and hydrometry gi matengna pangthokadabani hainasu mahakna makhatana fongdoki hayeng phawa sathagadaba workshop kam training program adu da ngasi training session da akhang haikyana ising ichawdagi ngakthoknaba amadi ichaw manungda thengnaba ngamnabagi matangda phongkya fongdoki early flood warning system and the flood topaz Mangjong and show the Vizaga, so I told you, and Tobiana, Waduki system to Pusanba, Pusanana by Pesi workshop program, and I took engineers in the work to Iba scholars in the cultivation wismating Pangani, Pangada, and subject of the United Maitai Bangal Committee UMPC Manipur ki ahanba thaupugadaba singi wasak lobagi tharam ama ngasi pangthokre Mejo Khoda leba Manipur Press Club ki Loktak Hall da pangthokiba wasak lobagi tharam aduda Islam makak macha Senior Consultative Kari Kayamuddin Pes Iman Lilong Masjid Dr. Badaruddin Advisor UMPC Alhas MP Muhayyuddin President UMPC Amadi S. Jasimuddin Moinam Advisor UMPC na athoiba mitungnen sing oina sarukyaki UMPC Manipur ki sahi ani gi oina nauna General Secretary Khallaba Reis Ahmad Tampakna committee adu gi matangda fongdorakpada UMPC Manipur gi pandamdi peace and integrity ni lamdam masida laiminari bapfur masel nungsinaduna malemda saktak na hotnagani amadi mamangai dagi hauna integrity gi matangda maitai pangal singna lokiba thawda ngasigi mirol nasu lengdana lepli integrity da singnara pakhuding mak thengnagani lamdam masida drug ya choba safu ama lakli basisu thengnaba ngamnaba committees na honagani lonena Manipur gi pangal sing mapalam singda chaithoktuna lehoriba singbusu Laikraba singbusu punsinaba honagani hainasu fongdoki mahangna makha taraduna malengi mafam kayada lairiba organization kayaga supunduna lamdamasi malemgi thakta pukhatpada committees na achoba thawdang lawgani haina fongdoki integrity akhoi shanti gi goodwill mission nama
lamdam sida leiriba leiminariba furup chamadi khoi community masienda nungsi chanana leiminaraga lamdam masi adu maina prithvi gi thak ta sakhot khongthang gi lamda pukhatpa loina integrity haibagi matang da lakpa taraga di ngasi degi khoi gi pai pu haukraba manipur gi puari gi thingkhang kayarakta manipur da leiriba furup cha mitei pangana lokhiba thodang adu ngasi maksu manipur gi mitei pangal singi ida khong dai khoi chen dun leiri aduna integrity gi matang da lakpa dai khoi kaidong da compromise tawdana masigi damak dai khoi thengnaminagani manipur gi integrity Maragi pau pijaba matang ase lo shinjari mit ing tabir bisingbu kurumjari